Khurai Junior Club Lingkhat Kiba Chahi Humfu Humdoi Raksuba Foundation Day Thorom ngasi Khurai Thangzam Laikai da leiba Lainingthau Awangba Sanglen da pangthokri Thoramadu da club asigi founder member Thodam Ibobi IMC Ward number 23 Cooperator Laushangabam Romola Club asigi Hauji House President Oriba Dr. Moirangthem Samjai amadi club asigi founder member singna maruoiba miwi sing oina sarugyaki Thorongi Marum Chana Layoi Kraba Club asigi founder member amadi Thau Puramba Singi Mafamda minute ani 2 minute leptuna awaba fongdukpaga loinana Leishu katuna ikai khumnabu utki Thoronga Mari Lenana Club asigi General Secretary Catrimium Johnson Hai Kumja Lisingamaga Chamapan Humfu Humdoida Lingkhat Kiba Ariba Club asi Lengaki Youth Affairs and Sports ki makada Imphal East District ki oina maruoiba Youth Center amani Club asina ngasi fawada khunai asigi yaifagada thabak kaya paikhatuna lakli Club asigi matengna miyamda anauba wakhalon pibaga loinana tungi mirol sengatpada angamba mating pangana lakli Makata na club asina paikhalakpa thabak thorom singasu miyambasu mating pangbinaba mahakna appeal tawki Lamdam sida laikai sida asi lawkiba thongdang chapat thorang society sida awanba kanaba mayama purakpa ngamudiba makhatana koi club asina thongdang kaya ama koi society da lawakadoriba sugumlaba amna maru erba ariba club asina ngasi hana thopuramba ariba member mayama ngasi mapung phana lengbirapa sida nungaijaba hoksei yamna puning thoganingai oba Makoydagi wakhalon mayam ngasi pungjaba damna chawthokjaba makhatana ikuna thabak thorom kaya ama pangthokpa matamda miyam punamakna koi cooperation bibirakani haibagi koi thajaba thamjaba